Nagasingna Khundaba Foothills Naga Areada Kukisingna Ka Henba Thabak Thoram Singh Chatharakpagi Mayokta Foothills Naga Coordination Committee FNCC na Chatharakiba Matam Kaktaba Bandh Leingak-Ka Yasinnaba Purakpadagi Khudaktagi Handokhre FNCC ki khongjang asigi matangda ngasi Manipur Leingak-Ki mihut sing amasung FNCC ki mihut singa Manipur Leingak-Ki Commissioner Home gi office chamber da unaduna wari sanaki wari sanabadu da FNCC na taliba demand sing ningthi na khanabaga loinana naga sing na khundaba lam sing fauduna German Tiger Road sembagi matangda Leingak na approve tauba amadi sanction tauba laikide niyong kai na semgat pa amasung maming tholi hairibasi haujigori ba fibam yenglaga chap chaba thabak lokhatkani Nagasing na khundaba amasung anakpa mafam singda sugi camp thambagi matangda nagasingi aningba apamba adu center ga khanaraga state government na lumna lawduna yengsingani loinana poppy cultivation chatharamba sing NDPS 1 amasung PIT NDPS 1 ki makhada akan mathabak lokhali war on drugs 1.0 amasung 2.0 gi makhada illegal oiba thabak asida government na Yasinnaba tawroi poppy tharamba mafam sing khangdoktuna state police amasung NCB Gumba Central Agency Singa Kushamnaduna Manghan Takhan Bigi Thabak Chathari State Government a Poppy Thaba Mafam Sing Survey Toduna Tharamba Naravadi Akan Mathabak Lokatkani Haiba Wafam Sing Asida Nakal Ani Yanaba Purakpadagi FNCC na Chatharamba Matam Kaktaba Adu Khudaktagi Handokhre Warep Loki Yana Cherol Aduda Manipur Leingak-Ki Maikaidigi Commissioner cum Secretary Home and Asok Kumar Joint Tribe Council gi General Secretary Dr. Aku Nyume FNCC gi Secretary B. Rovin Kabui Tangkhul Naga Foothills Organization gi Nomination Convener Nelson Chitung amasung Kobru Range Lengmai Women Union gi Co-Convener C.A. Wirinjin Luna Khudik Piki